ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤ ꯈꯪꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯑꯩꯁꯦ ꯎꯆꯦꯛꯅꯤ, ꯑꯩꯁꯦ ꯎꯍꯩꯅꯤ, ꯑꯩꯁꯦ ꯃꯤꯅꯤ, ꯑꯩ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯀꯤꯋꯤꯅꯤ꯫ ꯀꯤꯋꯤ ꯍꯥꯏꯕꯁꯤ ꯎꯆꯦꯛ ꯑꯃꯒꯤ ꯃꯃꯤꯡꯅꯤ, ꯎꯍꯩ ꯑꯃꯒꯤ ꯃꯃꯤꯡꯅꯤ, ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯃꯤꯡꯅꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯣꯃꯦꯁ ꯑꯊꯣꯛꯄꯝ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯈꯨꯠꯁꯨꯝꯂꯩꯃ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯐꯣꯡꯕꯤꯔꯛꯄ ꯂꯦꯃꯣꯟꯗ ꯀꯨꯔꯩꯌꯨꯝ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯗꯤ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯐꯣꯡꯕꯤꯔꯛꯄ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯖꯔꯝꯒꯦ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧꯗꯒꯤ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯐꯥꯎꯕ ꯑꯁꯤ ꯄꯥꯕꯨꯡ ꯑꯊꯣꯛꯄꯝ ꯆꯥꯎꯕꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ ꯂꯪꯅꯔꯕꯗꯤ ꯂꯩꯇꯨꯝ ꯋꯥꯠꯇꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯌꯦꯠꯀ ꯈꯟꯅ ꯌꯦꯠꯅꯔꯕꯗꯤ ꯑꯔꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ ꯏꯅꯥꯛ ꯈꯨꯟꯕ ꯃꯎ ꯂꯤꯡꯗꯦ, ꯂꯥꯏꯔꯕ ꯃꯄꯥꯟ ꯊꯥꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯔꯦꯞꯄ ꯂꯩꯇꯦ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯝꯕꯗꯒꯤ ꯂꯥꯏꯔꯔꯛꯄ ꯌꯥꯏ ꯑꯃꯗꯤ ꯂꯥꯏꯔꯔꯝꯕꯗꯒꯤ ꯏꯅꯥꯛ ꯈꯨꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯍꯨꯏꯅ ꯈꯣꯡꯒꯗꯕꯗ ꯒꯙꯥꯅ ꯈꯣꯡꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯊꯧ ꯅꯠꯇꯅ ꯃꯊꯧ ꯁꯥꯕ ꯐꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯃꯊꯧ ꯅꯠꯇꯅ ꯃꯊꯧ ꯁꯥꯔꯨꯔꯕꯗꯤ ꯏꯀꯥꯏꯕ ꯆꯣꯞꯄꯗ ꯅꯠꯇꯅ ꯑꯋꯥꯕ ꯅꯪꯕ ꯐꯥꯎ ꯌꯥꯎꯏ ꯍꯥꯏꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ ꯎꯍꯩ ꯌꯥꯝꯅ ꯄꯥꯟꯕ ꯎꯗꯤ ꯃꯔꯨ ꯂꯨꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯍꯩ ꯃꯄꯨꯡ ꯐꯥꯕ ꯃꯤꯗꯤ ꯅꯣꯂꯣꯛꯏ ꯍꯥꯏꯕꯅꯤ꯫ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯖꯅ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯗꯦ, ꯑꯇꯣꯞꯄꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯆꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ ꯏꯆꯨꯝꯅ ꯃꯊꯛꯇ ꯇꯥꯕ, ꯅꯨꯡꯗꯁꯨ ꯀꯨꯏꯔꯒ ꯀꯨꯁꯤꯜꯂꯛꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯂꯦꯞꯇꯕꯅ ꯂꯥꯛꯆꯔꯛꯏ ꯍꯥꯏꯕꯅꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕ ꯊꯕꯛ ꯍꯩꯇꯕ ꯑꯃꯁꯨꯡ ꯈꯪꯗꯕ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯁꯤꯗꯤ ꯄꯥꯟꯊꯩꯅꯤ꯫ ꯎꯄꯥꯏ ꯂꯩꯇꯦ ꯒꯥꯔꯤꯋꯥꯂꯥ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯊꯕꯛ ꯐꯅ ꯁꯨꯅꯤꯡꯗꯨꯅꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯠꯇ꯭ꯔꯕꯗꯤ ꯊꯕꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯧꯕ ꯌꯥꯗꯦ ꯑꯃꯁꯨꯡ ꯈꯣꯏꯗꯧ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯑꯣꯏꯅ ꯀꯦꯕ ꯃꯤꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯄꯗ ꯄꯛꯆꯕ ꯋꯥꯠꯄ ꯍꯥꯏꯕꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯊꯣꯔꯛꯄꯗ ꯔꯥꯁꯤ ꯏꯌꯥꯎ ꯌꯥꯎꯗꯕ ꯍꯥꯏꯕꯅꯤ꯫
9ꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯈꯔꯨꯡ ꯃꯐꯝ ꯆꯥꯗꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯇꯪ ꯇꯥꯅ ꯃꯐꯝ ꯑꯃꯗ ꯂꯩꯇꯕ, ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯊꯥꯡꯗꯣꯛ, ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯊꯥꯡꯖꯤꯟ ꯇꯧꯕ ꯍꯥꯏꯕꯅꯤ꯫ 8ꯁꯨꯕ ꯑꯁꯤꯗꯤ ꯄꯥꯎꯔꯧꯅꯤ꯫ ꯈꯣꯡꯕꯥꯟ ꯃꯆꯥꯅ ꯃꯤ ꯂꯧꯕ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯊꯕꯛ ꯑꯗꯨ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯂꯩꯊꯣꯛꯎꯕ, ꯃꯃꯩꯗ ꯑꯀꯥꯏꯕ ꯂꯥꯛꯄ ꯍꯥꯏꯕꯅꯤ꯫ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕꯗꯒꯤ ꯇꯨꯡꯗ ꯃꯥꯡꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯄ ꯍꯥꯏꯕꯅꯤ꯫ 10ꯁꯨꯕ ꯑꯁꯤꯁꯨ ꯄꯥꯎꯔꯧꯅꯤ꯫ ꯆꯐꯨꯗ ꯃꯤ ꯃꯨꯠꯇꯕꯅꯤ, ꯎꯌꯥꯟꯗ ꯃꯤ ꯃꯨꯠꯄꯅꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯇꯥꯟꯁꯤꯜꯂꯛꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯌꯦꯡꯗꯅ ꯆꯥꯟꯅꯗꯅ ꯑꯍꯥꯎꯕꯇ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄꯗꯒꯤ ꯃꯃꯩꯗ ꯄꯨꯊꯗꯨꯅ ꯑꯋꯥꯕ ꯅꯪꯕ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤꯏꯍꯥꯟ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ 3ꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothapam@gmail.com ꯗ ꯄꯥꯎꯈꯨꯝ ꯑꯗꯨ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯆꯟꯕ ꯃꯇꯝꯗ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ: ꯑꯩꯁꯦ ꯅꯪꯒꯤꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯇꯣꯞꯄꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯑꯩꯁꯦ ꯅꯪꯒꯤꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯇꯣꯞꯄꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫